Hi ma'am. Ma'am blog chu xem đâu quỷ đến đang mắc thì xong cái số phán sàng đó heinou su cha ba ya sile to ya bai timing sitana chang ngam drai chang nong ni le ga kitang phagala kan da cha ba ya ba ki stage to yaw silam ni na dum code laga cha bi do ma'am da kari haina ge khoi gi tang khai khai ga yong code or pa ya ma se da ma da code la cha bi do khoi mic code ka we ba khoi lon da de adu code la cha ba ya bai timing do yaw sile ma'am gi chau ba akhoi da gi hina chau ba yaw man si pi khá quát liều của chị đi sao ông tăng cháu thằng ai xong nán anh nó rất lùa cá sấu khuyên liền đi phán cháu rồi khu bang một cái sàng của giàu rồi bố con tôi là pun mà xuống ngầm rồi cái gì party sinh Peter ơi bọn em mới jo mới mới dùng được lên rồi ai jo thắp anh gang sát thuốc chỉ bagi rồi tôi budi muốn sát trầm nên là free đó muốn lấy rồi bố con đó nó như này cái dùng đã hay thà cái anh đó muốn xem mặt kẻ nông du phát triển bằng khởi tôi không gì vậy là kinh doanh thì áo đúng trái tôi thấy bên ngang sát chấm như bốc là sum thôn đô last cái ta tôi nó không đi nông gì chú phát triển là bằng khởi quá heinou du cha bây giờ sẽ lẽ heinou đi phán pa là cũng chỉ là polish heinou lôi ra bây giờ rồi tôi là bảo phong nó bây giờ ngầm rầm nên là khối sạt anh đi đâu có mấy lấy rồi tôi ai phone tàu rồi cái hăng rồi kì mới có mấy lấy rồi tôi có number C Peter Hello. Hello. Peter. Oh. Kamay lấy đi ghê. Kamay lấy đi ghê. Hello. Kamay lấy đi ghê. Viên mà hay gì? Đúng. Thằng thằng ngang xin cuối cả. Đúng liền mà hay đúng này gì đi. Nong kan na tari no ito nong tata bro. Nong tata bro. Nong bro. Hello. Nong ta bro ba. Nong tay. Oi bọn em chú conference PP kia có một kamay lên lagi. Busy muk lai ramdan adu na muk. Ano na masuk ko dire. Busy muk lai ramdan na sati chalin. Hello. Bọn em. Hello bọn em. Peter siya bọn em. Peter yaw bro Peter. Bọn em siya we. Bọn em. How are you? Fine line này ba. Bọn em. Bọn em. Hojik chibu kari surige kari tabak taurige. Nang yum sa pa chala bo. Yum sa pa chala bo. Yum sa pa chala bra ba. Kari yum no kari sari no. Chicken chai ba. Ha. Kitchen chai à. Chicken chicken item ta rồi kitchen ai bây giờ này. Engineering jenang lo, Yumgee. Mystery jenang na to ba? Boroi mystery mana boroi mystery oi ba. Man
ꯆꯠꯀꯗ꯭ꯔꯣ ꯍꯥ ꯌꯨꯝꯁꯤꯕꯨ ꯊꯥ ꯑꯃ ꯆꯠꯀꯗ꯭ꯔꯥꯕ ꯈꯪꯗꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯍꯟꯗꯛ ꯈꯔ ꯅꯨꯡꯁꯤꯠ ꯑꯀꯟꯕ ꯂꯩꯀꯣ ꯂꯩꯌꯦ ꯌꯨꯕꯤ ꯈꯔ ꯊꯥꯖꯜꯂꯣ ꯈꯔ ꯇꯤꯡꯅꯕ ꯍꯦꯟꯖꯥꯡꯗꯤ ꯀꯔꯤ ꯀꯔꯤ ꯆꯥꯔꯤꯒꯦ ꯕꯣꯅꯦꯝ ꯍꯧꯖꯤꯛꯔꯣ ꯍꯧꯖꯤꯛꯇꯤ ꯈꯪꯗ꯭ꯔꯦ ꯑꯩ ꯆꯥꯁꯤꯔꯥ ꯑꯗꯨꯗꯤ ꯅꯠꯇꯦ ꯅꯪ ꯀꯔꯤ ꯆꯥꯔꯤꯒꯦ ꯍꯥꯏꯕꯅ ꯑꯩꯗ ꯆꯥꯁꯤꯔꯥ ꯍꯥꯏꯕ ꯅꯠꯇꯦ ꯉꯁꯤꯗꯤ ꯅꯣꯡꯃꯪꯈꯥ ꯑꯣ ꯑꯗꯣ ꯑꯩꯅꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯛꯀꯅꯤꯕꯀꯣ ꯑꯗꯨ ꯀꯔꯤ ꯌꯦꯟꯖꯥꯡ ꯂꯩꯔꯛꯎꯒꯦ ꯀꯔꯤ ꯌꯦꯟꯖꯥꯡ ꯂꯩꯔꯛꯎꯒꯦ ꯑꯁ ꯇꯥꯗ꯭ꯔꯦꯗ ꯅꯈꯣꯏꯅ ꯋꯥ ꯉꯥꯡꯕꯗꯤ ꯀꯔꯤ ꯌꯦꯟꯖꯥꯡ ꯂꯩꯔꯛꯎꯒꯦꯕ ꯉꯥꯄ꯭ꯔꯨꯝ ꯄꯨꯔꯛꯑꯣ ꯉꯥꯄ꯭ꯔꯨꯝ ꯅꯪꯕꯨ ꯆꯥꯕ ꯌꯥꯕ꯭ꯔꯥꯅꯦ ꯌꯥꯏꯅ ꯌꯥꯏꯌꯦ ꯅꯠꯇꯦ ꯉꯥꯄ꯭ꯔꯨꯝ ꯐꯥꯕ ꯑꯃꯨꯛꯇꯪ ꯆꯠꯁꯤꯔꯣ ꯐꯥꯒꯤ ꯇꯧꯔ ꯐꯥꯒꯤꯁꯦ ꯉꯔꯥꯡ ꯑꯩꯈꯣꯏ ꯅꯪꯒ ꯆꯠꯃꯤꯟꯅꯕꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯍꯣꯏ ꯑꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯍꯦ ꯍꯣꯏ ꯑꯩ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯛꯀꯦ ꯑꯗꯨꯒ ꯉꯥ ꯐꯥꯕ ꯆꯠꯁꯦ ꯍꯪꯉꯣꯏ ꯑꯣꯏꯔꯁꯨ ꯐꯥꯔ ꯂꯣꯏꯔꯦ ꯉꯥ ꯐꯥꯗ꯭ꯔꯗꯤ ꯍꯪꯉꯣꯏꯅ ꯍꯦꯟꯅ ꯍꯥꯎꯕꯅꯦ ꯑꯗꯨꯅꯦ ꯄꯤꯇꯔ ꯅꯪꯁꯨ ꯉꯥ ꯐꯥꯕ ꯑꯝꯇꯪ ꯆꯠꯁꯤꯗꯅ ꯑꯩꯗꯤ ꯆꯠꯂꯦ ꯅꯍꯥꯟ ꯀꯌꯥ ꯐꯥꯒꯦ ꯃꯤꯒꯤ ꯀꯩꯅꯣ ꯊꯤꯜꯂꯝꯃꯒ ꯍꯥꯠꯇꯣꯛꯑꯒ ꯊꯝꯃꯝꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯨꯜꯂ ꯂꯥꯛꯑꯦ ꯑꯣ ꯐꯥꯗꯕ꯭ꯔꯣ ꯐꯥꯕꯗ ꯍꯥꯏꯗꯤ ꯃꯈꯨꯟꯗꯣ ꯂꯤꯁꯤꯡꯂꯛ ꯊꯤꯔꯨꯔꯦ ꯂꯤꯁꯤꯡꯃꯨꯛ ꯍꯦꯜꯂꯝꯃꯅꯤ ꯊꯤꯕ ꯑꯃꯠꯇꯁꯨ ꯊꯦꯡꯅꯗꯦ ꯍꯩꯕꯩꯔ ꯈꯪꯗꯦ ꯍꯩꯕꯩꯅꯦ ꯀꯩꯅꯣ ꯇꯧꯁꯦ ꯉꯥ ꯐꯥꯕ ꯆꯠꯁꯦ ꯄꯩꯁꯥ ꯈꯔ ꯈꯔ ꯌꯥꯝꯅ ꯄꯨꯑꯣ ꯍꯣꯔꯦꯟ ꯐꯥꯗ꯭ꯔꯀꯥꯟꯗ ꯂꯩꯔ ꯍꯟꯈꯤꯅꯕ ꯑꯗꯨꯅ ꯐꯔꯦ ꯌꯨꯝꯗ ꯍꯣꯏ ꯂꯩꯀꯥꯏꯗ ꯑꯩꯈꯣꯏꯗꯤ ꯃꯌꯥꯝ ꯐꯥꯔꯦꯅ ꯑꯃꯨꯛ ꯌꯣꯟꯊꯣꯛꯇꯣꯏꯕ ꯃꯣꯏꯗ ꯅꯣꯡ ꯀꯟꯅ ꯇꯥꯏ ꯁꯣꯝꯗꯗꯤ ꯇꯥꯗ꯭ꯔꯣ ꯅꯣꯡ ꯀꯟꯅ ꯇꯥꯏꯕ ꯑꯩꯈꯣꯏꯗꯗꯤ ꯊꯦꯛ 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 ꯇꯧꯋꯦ ꯊꯦꯛ 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 ꯇꯧꯋꯦꯕ ꯑꯩꯈꯣꯏꯗꯗꯤ ꯒ꯭ꯔꯥꯎꯟ 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 ꯇꯧꯈ꯭ꯔꯦ ꯑꯩꯈꯣꯏꯗꯗꯤ ꯑꯥꯎ ꯑꯩꯈꯣꯏꯗꯤ ꯊꯦꯛ ꯊꯦꯛ ꯇꯧꯋꯦ ꯀꯩꯅꯣ ꯅꯣꯡ ꯇꯥꯔꯤꯀꯥꯟꯗ ꯏꯔꯨꯖꯍꯧꯔꯣꯕꯅꯦ ꯅꯍꯥꯟ ꯏꯁꯤꯡ ꯂꯩꯔꯝꯗꯕꯗꯣ ꯏꯔꯨꯗꯤ ꯕꯣꯅꯦꯝ ꯈꯔ ꯀꯨꯏꯅ ꯈꯔ ꯇꯣꯏꯅ ꯂꯨꯍꯦ ꯅꯨꯄꯤ ꯁꯤꯟꯕ ꯌꯥꯝꯃꯦꯍꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯏꯔꯨꯗꯕꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤꯗ ꯀꯥꯗ ꯏꯔꯨꯖꯧꯕꯅꯦ ꯅꯣꯡ ꯆꯨꯔꯀꯥꯟꯗ ꯑꯗꯨ ꯂꯥꯏꯔꯤ ꯕꯣꯅꯦꯝ ꯅꯣꯏ ꯍꯩꯅꯧ ꯆꯥꯎꯔꯕꯣ ꯀꯩꯅꯣ ꯕꯣꯅꯦꯝ ꯅꯣꯏ ꯍꯩꯅꯧ ꯆꯥꯎꯔꯕꯣ ꯍꯩꯅꯧ ꯑꯥꯎ ꯂꯣꯏꯗꯧꯔꯦ ꯆꯥꯎꯔꯕ꯭ꯔꯥ ꯍꯥꯏꯕꯅꯦ ꯀꯔꯤꯅꯣ ꯂꯣꯏꯗꯤ ꯂꯣꯏꯗꯧꯔꯦ ꯍꯥꯏ ꯆꯥꯎꯔꯦ ꯑꯗꯨ ꯆꯥꯎꯔꯒ ꯂꯣꯏꯁꯤꯟꯗꯧꯔꯦ ꯁꯤꯗꯗꯤ ꯅꯣꯡꯃꯇꯁꯨ ꯀꯣꯜ ꯇꯧꯔꯛꯇꯦꯅꯦ ꯏꯌꯥꯝꯕ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯩꯅ ꯇꯧꯕ ꯅꯠꯇ꯭ꯔꯗꯤ ꯑꯩꯅ ꯐꯣꯟ ꯇꯧꯔꯗꯤ ꯄꯩꯁꯥꯁꯨ ꯍꯥꯞꯇꯅ ꯐꯣꯟ ꯇꯧꯔꯛꯑꯦ ꯅꯪꯒꯤ ꯕꯦꯂꯦꯟꯁꯇꯣ ꯑꯃꯨꯛ ꯂꯣꯏꯈ꯭ꯔꯕꯣ ꯂꯣꯏꯗꯦ ꯕꯦꯂꯦꯟꯁ ꯂꯣꯏꯗꯗꯤ ꯅꯣꯡꯃꯇꯁꯨ ꯑꯩꯈꯣꯏꯗ ꯇꯧꯔꯛꯄ ꯌꯥꯏꯗꯅ ꯀꯃꯥꯏ ꯇꯧꯔꯤꯒꯦ ꯍꯤꯡꯉꯤꯕ꯭ꯔꯥꯅ ꯀꯥꯏꯅꯒ ꯑꯩꯈꯣꯏꯅꯗꯤ ꯅꯨꯡꯇꯤꯒꯤ ꯇꯧꯕꯤꯔꯛꯀꯅꯤ ꯅꯪꯉꯣꯟꯗ ꯅꯪꯕꯨ ꯁꯣꯜ ꯍꯣꯜꯂꯤꯕ꯭ꯔꯣ ꯀꯥꯏꯅ ꯑꯩꯈꯣꯏꯅ ꯇꯧꯔꯛꯏꯗꯣ ꯑꯗꯣ ꯅꯨꯄꯤ ꯍꯤꯡꯒꯥꯡꯒꯤꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯑꯗꯨ ꯂꯥꯏꯔꯤ ꯅꯍꯥꯟ ꯑꯩꯈꯣꯏꯅ ꯏꯌꯥꯝꯕ ꯑꯩꯈꯣꯏꯅꯤꯅ ꯇꯧꯕ ꯅꯨꯄꯤꯗꯨꯗ ꯍꯥꯏꯅꯕꯤꯕꯗꯣ
ꯅꯍꯥꯟ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦ ꯑꯩꯉꯣꯟꯗ ꯑꯣ ꯄꯤꯇꯔ ꯑꯗꯨꯔ ꯑꯩꯉꯣꯟꯗꯁꯨ ꯊꯥꯔꯛꯏꯗꯣ ꯃꯥꯅꯅꯦ ꯑꯩꯅꯦ ꯕꯣꯅꯤꯡꯒꯤ ꯅꯨꯄꯤꯅꯦꯅ ꯀꯥꯟ ꯃꯦꯁꯦꯖ ꯊꯥꯔꯛꯑꯦꯕ ꯑꯗꯣ ꯑꯩꯅ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦ ꯑꯗꯨ ꯕꯣꯅꯦꯝꯗꯣ ꯐꯖꯅ ꯀꯣꯏꯕꯤꯌꯨꯀꯣꯅ ꯍꯥꯏꯕꯤꯕ ꯑꯗꯣ ꯃꯥꯅ ꯍꯪꯉꯛꯑꯦꯕ ꯃꯥ ꯀꯩꯀꯩ ꯅꯤꯁꯥ ꯆꯥꯒꯦꯅ ꯍꯪꯉꯛꯑꯦ ꯑꯩꯅ ꯀꯩꯝꯇꯁꯨ ꯆꯥꯗꯕꯅꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇꯗꯤ ꯎꯝꯕꯒꯨꯝꯕꯗꯤ ꯇꯧꯕꯅꯦ ꯑꯗꯣ ꯎꯝꯕꯒꯨꯝꯕ ꯍꯥꯏꯕꯗꯤ ꯑꯩ ꯑꯩꯉꯣꯟꯗ ꯍꯥꯏꯗꯣꯛꯇ꯭ꯔꯦꯕꯀꯣ ꯆꯞ ꯃꯥꯟꯅꯩ ꯑꯩꯉꯣꯟꯗꯁꯨ ꯍꯪꯂꯛꯑꯦ ꯅꯤꯁꯥ ꯄꯁꯥ ꯆꯥꯕ꯭ꯔꯥ ꯑꯩꯅ ꯅꯤꯁꯥꯗꯤ ꯆꯥꯗꯦ ꯁꯥꯖꯟꯗꯤ ꯎꯝꯕꯅꯦ ꯍꯥꯏꯕ ꯑꯩꯅ ꯑꯗꯨ ꯃꯥꯅ ꯍꯥꯏꯔꯛꯑꯦꯕ ꯍꯣꯏ anh phone ama đây thì ai đâu ꯐꯣꯟ ꯑꯃ ꯂꯩꯔꯁꯦꯕ ꯐꯣꯟ ꯂꯩꯔꯁꯦ ꯍꯥꯏꯔꯣ bom nó thì có ꯍꯣꯏ ꯅꯛꯇꯤ ꯃꯣꯕꯥꯏꯜ ꯅꯠꯇꯕꯤꯗ ꯇꯦꯂꯤꯐꯣꯟ ꯑꯣꯏꯅ ꯂꯩꯔꯁꯦ ꯂꯦꯟꯂꯥꯏꯟꯒꯤ ꯇꯦꯂꯤꯐꯣꯟꯗꯣ ꯃꯔꯤ ꯄꯨꯕꯤꯗꯣ ꯑꯗꯨꯅ ꯐꯔꯦ ꯏꯈꯥꯎꯗ ꯕꯣꯅꯦꯝ ꯃꯔꯤꯗꯨꯁꯨ ꯑꯗꯨꯝ ꯀꯩꯅꯣ ꯇꯤꯡꯉ ꯄꯨꯗꯣꯏꯕ Nang kulit no. Pa. Nang what to go? Ora, ay nang kumra. Wala, tin ni wasu kate. Or an to daw lu ikan ne. ꯍꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯅꯣꯡꯃ ꯂꯥꯛꯑꯒꯦ ꯑꯗꯨꯗꯤ ꯀꯣ ꯍꯌꯦꯡ ꯍꯪꯆꯤꯠ ꯂꯥꯛꯑꯒꯦ ꯑꯗꯨꯒ ꯄꯤꯇꯔꯒ ꯑꯩꯈꯣꯏ ꯑꯍꯨꯝ ꯉꯥ ꯐꯥꯕ ꯆꯠꯁꯦ ꯑꯗꯨꯒ ꯀꯔꯤꯅꯣꯈꯔꯁꯨ ꯐꯥꯁꯦ ꯀꯣ ꯌꯥꯗ꯭ꯔꯦ ꯍꯤꯟꯖꯥꯡ ꯍꯥꯎꯗ꯭ꯔꯦ ꯑꯩꯈꯣꯏꯁꯨ ꯀꯣ ꯑꯃꯨꯔꯛ ꯉꯥ ꯐꯥꯕ ꯆꯠꯁꯦ ꯑꯗꯨꯒ ꯑꯃꯨꯔꯛ ꯆꯥꯈ꯭ꯔꯁꯦ ꯀꯣ ꯍꯥꯠꯇꯣꯛꯈ꯭ꯔꯒꯦ ꯑꯗꯨꯗꯤ ꯍꯥꯠꯇꯣꯛꯑꯒꯦ ꯐꯣꯟ ꯍꯥꯠꯇꯣꯛꯑꯒꯦ ꯀꯣ ꯄꯤꯇꯔ ꯑꯗꯨꯗꯤ ꯊꯝꯃꯒꯦ ꯑꯩꯁꯨ ꯍꯥꯠꯇꯣꯛꯑꯒꯦ ꯃꯣꯏꯁꯨ ꯐꯖꯅ ꯋꯥꯔꯕꯖꯥꯠꯅꯤ ꯇꯧꯐꯝ ꯈꯪꯗꯗꯅꯀꯣ ꯐꯔꯦ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯔꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ ꯉꯁꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯁꯤ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯁꯤ ꯕꯥꯏ ꯕꯥꯏ